Thobal Kaithel Fambisingna Kaithel Thonglonduna Wakat Mifam Chathabaga Loinana Ima Singna Thobal Municipal Council TMC office da Thomjinduna Ahing Lekani Haina Lauraliba Fireb Handokpiyu Ima Singna Wakal Fathabiduna Mahusagum Kaithel Thong Hangbiyu Haina TMC ki caretaker chairperson KS Biswajitna appeal Taurakli Ngasi Nungthil Thobal Sorok Pukchau Dalaiba TMC के shopping complex दा पांगथोखिबा पाउमी सिंगा उनबा अमदा caretaker chairperson KS Biswajitna Makhatana hai TMC na Thobal da नौना हांगदोकलिबा विशाल मेगा मार्ट की शॉप लाइसेंस पीखिबा असि इमा इबेल सिंग मायोक्ता पीखिबा नते नियम की मतुंग इना मणिपुर म्युनिसिपैलिटी एक्ट 1994 की मखादा शॉप लाइसेंस अदु पीखिबनी नियम की वांगमदा पीखिबा नते Thobal Municipal Council nasu potpham phambi ima ibel singhi yenglaga shop license asigi matangda amuk hana khananabagidamak higher authority da che thajakhre madugi paukhum ngaiminakisi hairaduna TMC na shop license adu kakpa ngamdabagi awaba asisu ima ibel singna khangbiyu haiki ima ibel singna irang sagatpigano pukning phathabiyu kaithel thingbagi kongjang handokpiyu mausagum kaithel fambiyu haina appeal tawrakli tangama tha taruk 2026 nungtin pung ahum taba matamda Thawan Bazar Ima Ibel Singa meeting ama Shabsan Isagi Kada Haminan Maduda shop license kakpi matang wari ka sani shop license kakpado akoy na government da chi thari madu pa khungai ji hai ga yanara chatkibine adu akoy na khanara ga tawje na phajaba wafam thamgibine adu Ima Ibel Singa alternative mayamna hajandana irang thonaba kan tawre yadi Ima Ibel Singju irang salepiganu Manipur Municipality Act 1994 ki makhada license pikibani niyongi wangmada pikibnate Ima Ibel Singi mayokta pikibsunate Ima sing wakan phadabiyu government da che thagibani bitai ngaijabani lakbo phabu da bi ngaimingasi haiba wafam si thamjari aduna Ima Ibel Singa irang saleplepiyu normal lena ingna sina kaiten